Online Manipuri nungthilgi pau miyeng tabiriba pumnamakpu Khutlai Lwfamna khurumjari ahanbada maroiba pau. Breaking news oina Kuki militant singna drone rocket sizinaba leitre former DG Assam Rifle. National Media Channel News 9 live ka khanana unaba amada Assam Rifles ki Director General Oramba Lieutenant General Pradeep Chandra Nairna Manipur da hojik tholiba irang asida Kuki militant singna drone sizinaduna aerial bombing tawde amasung long range missile sizinaba leite haina phongdokre. Makha tarakpa update asidi Arambai Tengolgi PRO Robin Mangang Khorakpamdagi lawhatjarke Aikogi intellectual experts sing larik haiba akhang heilai gumlaba kayana local TV channel da adom khana duna leibagi mahutta Supreme Court ta commission da UN da akanba move tawnaba honasi local TV channel sidi Kanglatongbi fawo yaude ngasi Supreme Court ki afawa lawyer amana Kuki gi favor da Meitei na lanbagi mawong da wafam khara thamba haiphet ujaki Migi di sigumbada akanba focus tawri amaromdana aikhoi masel nung sunaba even nongmai sizinaduna I masel da police na micham dabu oiro micham na police tabu oiro irang tawbase khara lep khisi timing chade protest natraga movement se isoi-soiba ama yauri tawgadaba aikhoi tawdri masel da oina divert tawduna kadomdano ama chatkre masina sum makha sangtharaklagadi aikhoi lan maithire haibase pumna magna khangminasi CSO Ima Maira Paibi Student Organization Look Khudingmak ki representative punduna close door meeting tawbagi apamba leijai Kukisingna Manipur da sajaba khulai sing sizinaduna state asida Meitei singi mathakta attack chathare Manu oina Manipur ga lonaba Myanmar border da Kuki militant singna factory lingduna Meitei singi mathakta landana ba khusu kulai kaya sari haina news 18 gi report amana hairi Manipur sarkar gi makok thongba official amagi matung ina state sarkar gi maikai dagi kautruk amadi atai mafam kaya da Kuki militant singna attack chatharakpada sizinaba khulai sing committee ama semduna thijinbagi thabak chathari adubu committee asina thijin humjinbagi thabak loisindringaida Kuki militant singna nauna attack chathaduna michangi punsi longkhre drone na chingba sizinaduna Kuki militant singna Meitei gi mathakta attack chathaba sida lamdam asida sajaba khulai sing sizinari mamangda police station dagi laukhiba khulai sing sizinabagi khudam phangde police amasung security force ki maikai dagi drone attack chatharakhiba adugi location khangdoknaba hotnari marak asida intelligence na piba pawgi matung ina Manipur ga lonaba Myanmar manung da saba khulai sing sizinaduna Kuki militant singna Meitei gi mathakta landai hairiba ngamkhaida laiba factory asida makhal kayagi khulai sari Ahanba oina intelligence na thijinba matamda Kuki khulai safam factory da bomb oina sizinaribasi ammonium nitrate amadi galinite punsilaga pokhaiba yaba bomb semgatpani atopa high grenade explosive na chingba khudam phangdri adubu makhata na chijinbagi thabak chathari Manipur police ki maikai dagi state asigi tongan mafam da chathakiba operation da improvised weapon kaya fagat pangamkhre hairiba police na fagalaba khulai sing asi yamna sana chatpa makhalgi bomb kamna khulai sing ni operation asi ching amasung tampak animakta chathai hairi state asida hojik thokliba irang asiga mari lainana ngarang chief minister and Birena Manipur gi governor Lakshman Prasad Acharya ga Raj Bhavan da unakhiba aduda chingda lairiba Kuki militant singi camp asi central force na takthoknaba yamna kanna taksillamki ngarang chief minister na governor unakhiba adu pungkun mari gi manungda anirak subani haina national media gi report amana hairi Governor go unakhiba adu da chief minister gi maikai dagi state asida santi lakpa horukpaga ikan kanadana hokhiba September amada Kuki militant singna Imphal West ta drone bomb attack chatharakhiba adu dagi irang asi chakthораkhibani maramaduna lairiba irang asi professional approach amaga loinana honabagi mathakta masi lakshinaba subject expert sing mathau tai haina taksilamki hairi Constitution gi matungina state amaga chief minister da unified command gi chairman sinafam thokpada irang asina maram oiraga retired IPS school difta unified command sinakhibagi matangda source asina makhata na hairibana chief minister da unified command sinadaba asina irang asi lakshinaba hotnabada MLA ayamba makhoigi makhut asi punsilaga thambaga chamanare security arrangement ki matangda makhoina karigumba amata tawba ngamdre haina MLA singi maikai dagi pendaba phongdokpa kaya su lairi Maramaduna governor gi maikai dagi security force ki control amasung security arrangement ki coordination ki matangda chapchaba adu miyamda thampham thoi state asida thokliba irang asi lakshinaba central force ki company
149 leirabassu karigumba action amata tauba ngamdre hairiba Central Force ki company sing asigi mathakta Army amasung Manipur Police ki kangbusu leiribani hairi panba yabadi Sagolban Kendra gi MLA RK Imona State asida Central Force ki personal lising humfugi mathakta leirabasu irang asi lakshin bangamdre maram aduna irang asi lakshin bagi daita pumba State Force ta sinabiro haina handakta Union Home Minister Amit Shah da aiba cherol thaduna taksin khiba leirabani makha tarakpa update ta Wisdom Foundation a residential school da Meitei Pangalsingna chaba yadaba pot hui sa hapchilaga pirakle hairi Wisdom Foundation a residential school Khangabok Thobal district ta leiba school asida haukiba yumsagaisa numita mairoi singna chariba chaklenda Meitei Pangalsingna chaba yadaba pot hui sa hapchilaga chanaba yanjang pirakpa si All Manipur Muslim Student Organization AMMSO na yaningdawa phongdoragli Masida natana ayuki chaklenda su Meitei Pangalsingna chaba yadaba enjang pisilakpadagi Meitei Pangal maheroi numit nini humni chara henduna lelamba thengnare Muslim nupi singi lining ki chatnabi kokta kudai hapa asishu school asigi oinadi satri ayamba haval lamdaba thengnare hairi maram asina maheroi ayamba school asi thadoktu na mayumda chenare Meitei Pangalsing school asina chalariba boarding asida laiba yaroi haibagi mawong manba thawong asi laibak thibani Wisdom Foundation a residential school Khangabok asi mari leinaba authority amadi concerned department na action lokhat piu amadi makhata na amuk hanna tholakta na bakup na yingsan biu haina AMMSO headquarter gi vice president Manoj Khan na khuyek piduna thadorak pacherol amana khangalagli